ꯑꯩꯕꯗꯣ ꯐꯪꯕꯗ ꯃꯌꯥꯝꯅ ꯃꯇꯦꯡ ꯑꯃꯨꯛꯇꯪ ꯄꯥꯡꯕꯤꯌꯨ ꯑꯩꯁꯨ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯕꯥꯆꯧ ꯊꯤꯕꯗ ꯃꯇꯦꯡ ꯑꯩꯁꯨ ꯌꯥꯎꯒꯗꯕꯗꯣ ꯑꯩꯗꯤ ꯃꯤꯔꯝꯗ ꯂꯩꯕꯅꯤꯅ ꯁꯨꯇꯤꯁꯨ ꯐꯪꯗ꯭ꯔꯦ ꯃꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯕꯅꯤꯅ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯚꯤꯗꯤꯑꯣꯁꯤꯒꯤ ꯃꯇꯦꯡꯗꯒꯤ ꯃꯌꯥꯝꯅ ꯑꯃꯨꯛꯇꯪ ꯁꯤꯌꯔ ꯇꯧꯕꯤꯗꯨꯅ ꯑꯩ ꯕꯥꯆꯧ ꯐꯪꯕꯗ ꯃꯇꯦꯡ ꯑꯃꯨꯛꯇꯪ ꯄꯥꯡꯕꯤꯌꯨ ꯃꯌꯥꯝꯒꯤ ꯑꯋꯥꯃꯟ ꯃꯇꯤꯛ ꯆꯥꯅ ꯀꯠꯆꯒꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯀꯔꯝꯅ ꯂꯩꯔꯝꯒꯗꯧꯅꯣ ꯈꯟꯕꯗ ꯍꯧꯖꯤꯛ ꯅꯣꯡ ꯇꯥꯏ ꯑꯗꯨꯗꯤ ꯅꯨꯃꯤꯠ 4-5 ꯁꯨꯖꯜꯂꯦ ꯆꯥꯛ ꯆꯥꯔꯝꯒꯗ꯭ꯔꯥ ꯆꯥꯔꯝꯃꯣꯏꯗ꯭ꯔꯥ ꯑꯗꯨꯗꯒꯤ ꯏꯪꯉꯝꯅꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯦ ꯑꯗꯨꯅ ꯃꯆꯥ ꯑꯣꯏꯕ ꯑꯩꯈꯣꯏꯁꯨ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ ꯅꯨꯃꯤꯠ 4-5 ꯁꯨꯖꯜꯂꯛꯑꯕꯅꯤꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ ꯐꯪꯗ꯭ꯔꯦ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯃꯇꯦꯡꯗꯒꯤ ꯑꯃꯨꯛꯇꯪꯗꯤ ꯕꯥꯆꯧ ꯐꯪꯅꯕ ꯃꯌꯥꯝꯅ ꯃꯇꯦꯡ ꯑꯃꯨꯛꯇꯪ ꯄꯥꯡꯕꯤꯌꯣ ꯁꯤ ꯅꯠꯇꯅ ꯑꯩ ꯀꯩꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯃꯌꯥꯝꯗ ꯔꯤꯀ꯭ꯋꯦꯁ ꯁꯤ ꯑꯝꯇ ꯇꯧꯖꯒꯦ ꯊꯥꯁꯤꯒꯤ ꯇꯥꯡ 2ꯗꯒꯤ ꯀ꯭ꯋꯥꯊꯥ ꯈꯨꯅꯧꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 4.5 ꯆꯠꯂꯒ ꯂꯩꯕ ꯁꯗꯥꯡ ꯈꯨꯟ ꯍꯥꯏꯌꯦ ꯑꯗꯨꯗ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯕꯅꯦ ꯃꯥꯁꯦ ꯑꯗꯨꯗ ꯂꯝꯕꯤ ꯂꯝꯃꯥꯛꯅꯔꯤꯔꯥ ꯂꯥꯏꯅ ꯄꯨꯔꯤꯔꯥ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯃꯐꯝ ꯈꯪꯗꯅ ꯑꯗꯨꯝ ꯃꯥꯡꯈ꯭ꯔꯦ ꯃꯥꯅ ꯁꯦꯠꯈꯤꯕ ꯗ꯭ꯔꯦꯁꯁꯦ ꯖꯦꯀꯦꯠ ꯑꯃꯨꯕ ꯑꯃ ꯂꯤꯠꯈꯤ ꯍꯥꯏ ꯑꯗꯨꯒ ꯈꯣꯡꯒ꯭ꯔꯥꯎꯗ ꯅꯦꯚꯤ ꯕ꯭ꯂꯨ ꯗꯥꯔꯛ ꯕ꯭ꯂꯨ ꯍꯥꯏꯇꯥꯔꯦ ꯍꯤꯒꯣꯛꯇ ꯈꯔ ꯃꯨꯁꯟꯕ ꯑꯗꯨ ꯁꯦꯠꯈꯤꯌꯦ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯒꯤ ꯃꯔꯤ ꯃꯇꯥ ꯑꯣꯏꯒꯦꯔꯥ ꯑꯗꯨꯒꯤ ꯁꯣꯝꯅ ꯀꯔꯤꯒꯨꯝꯕ ꯀ꯭ꯋꯥꯊꯥ ꯈꯨꯅꯧ ꯃꯌꯥꯗ ꯅꯛꯄ ꯑꯗꯨꯗꯒꯤ ꯁꯗꯥꯡ ꯈꯨꯟ ꯃꯌꯥꯗ ꯅꯛꯄ ꯑꯣꯏꯕꯤꯔꯒꯗꯤ ꯑꯩꯒꯤ ꯕꯥꯆꯧꯁꯦ ꯁꯤꯗ ꯊꯣꯛꯏꯕ ꯐꯣꯇꯣꯁꯦ ꯁꯤꯗꯒꯤ ꯁꯤ ꯊꯦꯡꯅꯕꯤꯕ ꯌꯥꯎꯔꯒꯗꯤ ꯑꯩ ꯃꯈꯥꯗ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯑꯩ ꯐꯣꯟ ꯅꯝꯕꯔ ꯍꯥꯞꯆꯔꯝꯒꯦ ꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯐꯦꯁꯕꯨꯛꯇꯁꯨ ꯑꯗꯨꯝ ꯑꯩ ꯄꯣꯁ ꯁꯦꯝꯖꯕꯅꯦ ꯄꯣꯁꯇꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯤꯌꯔ ꯑꯃꯨꯛꯇꯪ ꯃꯌꯥꯝꯗ ꯃꯐꯝ ꯁꯤꯟꯕ ꯊꯨꯡꯅ ꯈꯪꯅꯕꯒꯤꯗꯃꯛꯇ ꯑꯃꯨꯛꯇꯪ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣ